Ngashi nungdang phongkiba pandamgi pauchedagi maroiba pau khara khangatiraga miyamna khudo tamjage state lengang na sindina khongjomdegi thorom pangthokre akhoi mase hunnaba toktuna mangna tariba watho asi losinaba hotnaminasi CM Manipur gi aroiba ningtam langkumja lisingamaga chanipa maudraga mathoige khongjom lamfamda mama leiba kanabagi dama batteries ka lanthengaduna thawaina pontha pikraba athauba ipai pusingi mafamda state asina awangba thakta ikai khumnaba utkre Thawa District ki Kheba Chingda Laiba Khongjong War Memorial Complex ta ngasi ayu Governor Anusia Uike Chief Minister Nungthombam Biren Cabinet Minister MLA Singh Civil amasung Police ki makok thongbo officer sing yauna miyamna athaubo singi mafamda haikat laikat tamduna ikai khumnaba utke Governor Anusia Uike amasung Chief Minister M Biren luchingduna Kheba Chingthakta Laiba athaubo singi khubamda laikat ki tungda athaubo singi mafamda Guard of Honor, General Salute, Bangun Sijina the last post Konkibaga Lodina, minute and 2 minutes left in the Ikai Kumnabo Utke. Atha was singing Kupum the Ikai Kumnabo Ulaba Matung, Keva Chinki Chinkong that Kileba Pauna Brasaba Siki Mitam the So, Governor Luchinguna Laka Kibaga Lodina, Gan Chilut Pit in the Ikai Kumnabo Utke. Taramadugi Makacha Tarapo in a lamp from Matu that was singing, a king than a sing on a saying Kiba Kongzom to Real that Governor Amadi. Chief Minister na luchingina miyamna athauba singi mafamda tarafan katke Manipur State Kala Academy gi artist singna athauba singi mafamda Sanskritan kakhibaga lonina MR gi band union national anthem khongki tharonga mai lenina Chief Minister Mbere na hai layo khraba ipaipu singi laikhiba mathongna marilzel adu ngasi gi mirol da su chapchana yauri adu mapu ngasi gi mirol da waliba si amato oina punchinduna Azuma Maikaida Puna Saminaba Duni, Tamfamachida Kwe Amato Oina Funchina Maikai Yet Yatuna, Saminarabadi, Ipaipu Singil Lamda Tung in Bangamgani, Mating Matunga Leba Britiski Makuta Maitira Gani Kana, Imaleba Kanabagidama Kongzongilan from the Mating Matona Leraba, Ipaipu Sinalantenaki, Yingna Bada Changja Bagima Huta Aruba Miko Fawa, Lantena Duna Lamda Masika Chaba Puari Samlamki. Adugumba ipaipu sigi pidam amadi matik mathau nasing adubu ikai khumnaba utpa oina ngasigi thoram asi pangthokpani hauzik Manipur gi oiriba tangdu laitadra fibam asida aikoina amana amagi mateng pangsinaduna lamdam asida mausagi fibamda hanjil angnaba hotnaminasi aikoi masei linje manana amato oina lepminarabadi maihorol dagi khunda laita minaraklaba purupsi nungsi janana leminaba ngamgani Akhoi mase hunnaba tokuna mangna tariba watho asi lusinaba hotnaminasi Langang thajaba pibadagi driver singi khongjang handokre National Highway singda Attack Tourakpa da Khudakta handagaori National Highway 37 Imphal jiribam lambigi Kaimaida gas bullet amade oil tanker singda kuki merchant singna nomai kapsilapagi thodok thokraba matung petroleum amade rank LPG driver singna steering pai dabagi khongjang sangsilamba adu Manipur lenga kayanaba purakpadagi handokre Mausagum Highway asida gari semba hauragani haina lauthokre Coordinating Committee Petroleum and Bio-LPG Driver Amadi Petroleum Transporter Association gi mihu singa Chief Minister Mbere Amadi Chief Secretary unaraba matungda driver singna makoina sangsilamba steering pai dabagi khongsang adu handokle haina lauthokibani Coordinating Committee Amadi lenga kayanaba purakhiba wafam sing adugi manungda Imphal jiribam lambida hanadagi laiba CRPF company Asigi mathakta ahamba CRPF ki company ahum thamba gari de attack Tourakpa matamda Khudakta hanba lenga ki miyang makada highway da chariba driver singda wire and set piba heavy recovery amade towing truck sing Scotland irang nungba amadi kaimaya thamba highway de khulai fiber sing chathok chasin tokdana ba Carson SP gi makada ningthina yengsinba highway da thoaning daba thawdo wathok thokpada victim chingda compensation natraga as Gersha Pibagi Taba Home Department gi rule matung inna pangthokpa mathau tawringai da driver laikhidaba yaropa matamda yunggi miyoi singna thaba pinaba lengangna khanaba haiba wafam sing yauri Chief Minister unaba yauruba driver thangjam Chandrakumar na hai highway da mathau tawriba driver sing asidi lamdam asida lariba furu kontra manga hembagi thabak tawjavani furu ama khaki khalaga thabak tawwanate kaimaida thokiba thawdo adu yamna nungai taba thawdokni Asiguma thabak thoramsing asi tungda amu hana thoambiganu driver singbu ningthina thabak tawhandina miyamgi thawal tawhanba ngambiu haike Chief Minister amadi Chief Secretary unaba da All Manipur Petroleum Product Transport Association gi President
एटम भाया याउन एसोसिएशन असि मिहुत कयासु सरुक याखि कुकी मेटनसिंगना सेंगमाई नुंगथोंबना नोमाई कापसिलखरे ngasi numi yungba matung pung baroga minipurum tarakpa duwaida kuki metersingna sengsmai police station na komba nungthongbamdagi akoibada nomai round kaya kapsilaktu da landarakre pawasina hai kuki metersingna Kangpopi district ki manung sama sengsmai turel gi mamang thambal sarukta Fire village ki sing mathaktagi nomai kapsinduna landarakhibani nomai kapsilakpa aduna maram oiraga sengsmai nungthongban mamang turel mapanda laiba hot miss pranda thapak suduna laiba simising Mipanya duna chena ki hairi kuki metan sing nomai kapsilakpa aduda khulngang liba khunja sing nadi ahan bagi oina halaga nomai kapkhidi hairi tungda nakal ani thong nomai kapsilakpa degi khulngang liba khunja sing nomai round khara handuna kapki manang nakpada laiba state force sing nasu nomai kapki balaite hairi nomai kapna ba aduda nakal ani ki marakta aso apanya balaite thaudo adu thole haiba paw phongbadagi khulnga pa amadi state force ki ahemba team changsing khre hairi Arambai tingol na athauba singi mapamda ikai khumnakre mikhalgi damai maitai furuki apamba saktam thugai naba honarakpa sing leibak nungsibanate kuronganba laikapade araibani ipa ipugi thongna sembana hena maru oi karisu nataba mikhalgi damai maitai furuki apambagi saktam thugai naba honarakpa sing leibak nungsiba amatanate sakadaba lambi sangi member of parliament MP na Manipurgi tunglam chat lepkadaba nate hainingba haichano ireba iramdang kandaba yade haina Arambai Tengolgi Luchingba Korongamba Kumana Phongdokre Thaba District ki manung sana laiba Khongjowa Memorial ngasi Angro Manipur wada thawana pota pikraba lamdam asigi athauba ipaipu singi khumamda hai laikatpa lakpaga mai lenyana korongamba khumana phongdokhibani laikatpadagi hena ipaipu gi thongna linjin chembana maru oi ireba ifuruk ngakpa ngamdana thauba ipaipu singi khubamda laikatpa haibasi ikainingai ni ngarang nahan tatlamdam asida changlakliba mitopsingna ireba iramdam munaba honaraklaga akhoina wana leliba asima athauba ipaipusing adugi mamangda ikainingai ni haiki loinana karisu nataba Lok Sabha mikhalgi damat maite furuki apumbagi saktam thugainaba honarakliba miyoising asi Manipur nungsiba miyoy amata nate aikhoi chakadaba lambi sangi MP na Manipurgi tunglam chat lepa yaba nate Arambai Tingolda ireba ifuruki damak thawaina mangda thadoktuna tholaklabani Miyoy khuzok kharana hainingba haibasu ireba ifuru kandaba yade lami leitaba lam amatana leba kanba ngamloi mathongna yaudaba miyoy kharana ngangbo wana akhoigi thongna haloi hainasu mahana makhatana phongdokhi mama singbu machoi tanaba seloidabani amkil Manipurgi apumbagi saktam amasu ngangkhai kaidanaba ingchipka lamdam ama oinabagi damak chapchaba thodang loriba mama singbu machoi tanaba singano haina apumba Manipur kamba imalomna center amasu state lengakta akamba wafam thamakli kaisampata leiba lup asigi office pangthokiba khongjom degi tharanga mai lenana pamuisinga unaba amada apumba Manipur kamba imalu amkingli president lauremba ngambi na hai irangna maram oidina awabana pik thalaba fibam asida namduna mikhal pangtholiba asigi khodong chaba lauguna mama singbu machoi tanaba sinba mama oibisingda khut thabagi thong chatharakwa asi akamba mongda kandem tawi haiki India lengak na state asida sanariba chathariba thawong kaya asida Manipur lengak na ungduna lairabadi Manipur kamba ngamloi haiba wafam nganbina makhata na hai Centera amasung state lengak na asiguma thawong sing asi lisan sing na makhata na chathaduna lairabadi mama oibi singi oiba achauba lanjau ama lakani haiki tharam aduda imasing na pauna brajavasi Bri Trekendjadri amasung Thangal General yauna Manipurgi ningtamba ngaknaba honabada thawaina pontha pikraba athauba singi mafamda laisu katuna ikai khumnaba utkhi